Haukiba ahing nung yay matung pung train to mintra mga rom sa paduwayda ay din ni na polam puduno lakpa miyoy ama pukhayak padagi Khudak Khudak-Ki hari. Photo si Imphal West district ki manung chanba singjamay police station konba singjamay chungtham laikai area da thoki mani hari. Police ki phanga pawgi matung ina gari macha motorbike tungno lakpa miyoy ama mahakna purekpo mani haiba ay din ni na polam ama pukhayak padagi Khudak ta miyoy du laikida bani hari. Miyoy du si bahakchang rims ki moko tham ki baglo na Singjamay police station na photo ki matangda case ama register to guna makata na tusin ba haure hari hojik fau pagi oina thodo do lekidra ba miyoy adu karamba lupka mai na ba miyoy no maming matha amadi leifam chungba khangma ngamdri hari kangpui district koji mamasung kotlenda thadok church leader ahum hat khibagi thodok matung kuki military chingneba singna phajan khiba naga micham singi manungda miyoy train thoi thadorokle micham train thoi singi manungda chahi anigi dupa macha ma yauna miyoy trama thoi di dupi ngakani makoi train thoi edu haukiba ahing nungyai matung pung amarom tama matamda monom kuki khulda thanamnaba matung Manipur police amasung central force ta kusinaraktuna ngase yupung mangarom tama matamda Makhen village ta tek ta kaijana yorok pangam kibani hairi kuki military chingnaba singna thador khraba micham train thoi ka pun phamina kiba nupa tarukti hojik fauba thadorokna ofam khangna leiri mosina maram oiraga hojik fauba thadokna leiri ba mioi tarukki pulsi kari bibamda leram gata ke haibigi mipainaba naga miyamda fauba haunaragli masigi su mathakta Makhen village ta yorok khraba micham train thoi na su hojik fauba ofam khangna phajunduna leiri ba mioi tarukasi tek tak kaidana thadok petnaba moile nebo singda khangalakli lorena mioi taruki mafam chap chaba khandabana makoi bu phajana matamda thengnakiba awaba sing lithokpada chingnaba fawdagi phajan kiba mioi taruki asoyangam thoknaba amadi chap chaba wafam amakhalaba matungda phongdoklaba yai hairi amaromda kuki military chingnaba singaduna thadoraba mioi train thoi Makhen village ta changjafam loduna leiri hairi mito tangkara hundoine Kimsa ke sana mit, ko, aduga bazar chale ai dukan ni ko lau duka amu karakni, aduga apai gari du dami pi mari, aduga nupa ma, adumanya kara pakana hanghau dana apai si kamo hai mo ko, kulom lagi lubong basalaga, halak pamisu kama, aduga lain kulom lagi bazar te karba apai pusu kama ko, aduga kari kino kari matang kamo di kamo hai bako, aduga nupi pai kumo nupa pai kumo na hai. Aduga akwai kumme akhatlaga kumba matamda moi sina kumo haraga nupa si side tongan ne pubi hre ba ko aduga akwai nupi sina ne tukan ne nupi sina pubi hre aduga icha inau singsi moi si nupa taruk si gari da hapaga pugre adu krai da pugrabno khangde akwai isama akwai yauraga ini pak ne icha inau katane pasar ni ne icha inau singatane aduga aigi icham pani gari auto driver de suko aduga nupi sina sai tungana pubi kre nupa du ne sai tungana pubi kre krom da pubi khamna kangde aduga akhoi si bu puraga community hall ama da thamaga ising ju moina pi ko aduga ngahak lairaga school da sa se na pubi ba matam da ngahak lairaga moi si laaga to akhoi si mit pungre ko aina haijai ngo akhoi christian ma se ne aduga akwai bu adumaina ne asoi ngam to hambi gano aduga akwai bu tek ta kaidena amana la so atuma randu chinara ka kan do se aduga akwai bu ne adumaina ne mit pumba ka to to bi gano hai ba kan ko ma kai si to re ha ka sida ha pa mit pun kan me krom da no khangri ko aduga tinglom da pubi re akwai bu cha bi je adu chu wa wa na cha su kan do khangre aduga tumhale aduga cha su pithe aduga chu akhoi chu nuai khangre aduga akhoi bu chi chingrom na pokha piraga ngasi phau manu da akhoi bu pi charani thoi angang chiga charani thoi sida tek da kai da na yau hanbi re akhoi bu ko adugumna icha inau sing moi taruk tu adu chu tek da kai da na thadok piro haine Kuki kulai paiba singna phadununa thamkhiba mioi singi manungda makoi train thoi thadorlaga tarukpu thadok tabi maram karigino amadi athu matamda thadokadabani haina Joint Tribe Council amadi FNCC gi maikidigi akan mongda takselakli UN sina thakiba matamni matungina ngasi numidang wanam pung taruk fawbagi manungda phajan khiba pumba
ꯊꯥꯗꯣꯛꯇꯕ ꯇꯥꯔꯒꯗꯤ ꯃꯗꯨꯗ ꯊꯣꯛꯄ ꯑꯐ-ꯐꯠꯇꯒꯤ ꯇꯦꯛꯆꯥꯛ ꯄꯨꯝꯕ ꯃꯁꯥ ꯃꯁꯥꯅ ꯄꯨꯖꯒꯗꯕꯅꯤ ꯍꯥꯏꯅ FNCCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯛꯂꯤ꯫ ꯉꯁꯤ ꯃꯤꯑꯣꯏ 32 ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯇꯔꯨꯛꯄꯨ ꯀꯔꯤꯒꯤꯗꯃꯛ ꯊꯥꯗꯣꯛꯇ꯭ꯔꯤꯕꯅꯣ ꯍꯥꯏꯕ ꯋꯥꯍꯪꯁꯤꯡ FNCCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯪꯂꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯐꯥꯔꯒ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯤꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯀꯔꯝꯕ ꯃꯈꯜꯒꯤ ꯂꯩꯉꯥꯛꯅꯣ, ꯃꯄꯨ ꯄꯥꯟꯗꯕ ꯂꯝ ꯑꯃꯒ ꯄꯥꯡꯈꯛ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ FNCCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯛꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯎꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯐꯥꯖꯤꯟꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯁꯨꯅ ꯊꯥꯗꯣꯔꯛꯄ ꯇꯥꯔꯕꯗꯤ ꯁꯦꯅꯥꯄꯇꯤꯗ ꯐꯥꯖꯤꯟꯈꯤꯕ ꯀꯨꯀꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯊꯥꯗꯣꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ꯫ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯆꯝ ꯐꯥꯕ ꯂꯦꯞꯄꯨ ꯑꯃꯗꯤ ꯐꯥꯖꯤꯟꯈꯤꯕꯁꯤꯡ ꯊꯥꯗꯣꯛꯎ ꯍꯥꯏꯅꯁꯨ FNCCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ Ngarang nahan Konchakulgi mi 18 phaki budo ngasi ayuk mi 12 nupi angang yauraga thaduk pire adugi maraktuda hojikse mi taruk nupa tarukti thadokna lehori aduga ekhoi naga gi side su uki tramari se thadokre hojiki situation sida ekhoi na hangningi ba question se nahan thokiba polenga pojim gi karaktuda uki khun ani karaktuda pastor yauraga hatkiba thodoktuda kari relation laidana kari mari lainadana Konchakul gi mi innocent villagers myamda kari gi phabano haiba question amata waningi aduga lemhoriba mi do atuba matamda thadoko hojik ekhoi gi joint tribe council amasung FNCC na su ultimatum se piraga 12 hours piraga ekhoi gi matam budi loire adubu ekhoi gi United Naga Council gi apex body amana ꯑꯩꯈꯣꯏꯒꯤ ultimatum ꯁꯨ ꯉꯁꯤ ꯅꯨꯡꯗꯥꯡ ꯄꯨꯡ 6 ꯐꯥꯎ ꯂꯩꯔꯤ ꯑꯗꯨꯅ ꯑꯁꯤ ꯃꯅꯨꯡꯁꯤꯗ ꯑꯊꯨꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯐꯥꯈꯤꯕ ꯃꯤ 6ꯇꯣ ꯑꯀꯥꯏ ꯑꯇꯦꯛ ꯌꯥꯎꯗꯅ ꯊꯥꯗꯣꯛꯄꯤꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯗꯤꯃꯥꯟꯗꯨꯅꯤ ꯑꯗꯨꯒ ꯑꯁꯤ ꯃꯇꯨꯡꯁꯤꯗ ꯊꯥꯗꯣꯔꯛꯇꯕ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯑꯐ ꯐꯠꯇꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯗꯥꯏ ꯄꯨꯔꯣꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯊꯝꯖꯅꯤꯡꯕꯅꯤ ꯑꯗꯨꯒ ꯊꯝꯖꯅꯤꯡꯕꯁꯤꯅ ꯑꯩꯈꯣꯏ ꯒꯣꯚꯔꯟꯃꯦꯟꯠꯁꯤꯅꯁꯨ ꯍꯧꯖꯤꯛ ꯄꯕ꯭ꯂꯤꯛꯕꯨ hostage thambaka laiba matamda thausadabagi moong laibase yamna penden haizanigi moina security force lairiba laimukhomgi army gi area dana phakibani adu kari tawraga laibra moi myamse aduga government gi side su hojik phau thausadana asi ana laira phau public mayam bu hostage tawraga laiba phau asomda government na yam serious oina lawdabase yamna penden haizaningi aduga hojik akhoi mi tarukto अथुबदा थादोप मतमदा कोई सिनापतिदा कोइना उकी मसा खरा फाबदसु कोई थादोकनी हाबिसे कोइगी थाजबलै थाजु थादोरकनी हाबिसे तुम हाइजबदि खा थंग वर्षियादा थोकलिबा वाथोकना मरम ओइरकांदा मालेम पुंबदा पेट्रोलियम प्रोडक्टकी ममल हेंगटपगी वाथोक लेरिङैदा इंडियादसु ngasiदगी पेट्रोल अमदी डीजलगी ममल हेंगटख्रे प्राइम मिनिस्टर नरेंद्र मोदीना लेबाक असुगी मियामदा पेट्रोलियम प्रोडक्टसिंग सिजनबा हंथनबा पाउजल पीखरबा मतुंग महाकी कॉन्वॉय फाउबा हंथना चटपा हौखिबगा लोइना मियामनसु पेट्रोल अमदी डीजल सिजनबगी चांग हंथबियु यारियो मखै एनवायरनमेंट फ्रेंडली ओइबा इलेक्ट्रिक व्हीकल नत्रगा लिक्विफाइड नेचुरल गैस सिजनबियु हाइना पाउजल पीखरबा मतुंगदा ngasi इंडिया पुंबदा डीजल अमदी पेट्रोल की ममल हेंगलखिबनी मणिपुर की ओइनसु पेट्रोल की प्राइस असि लुपा 3 गा पैसा 39 हेंगतुना लीटर अमदा लुपा 102 गा पैसा 39 ओइख्रे अमदी डीजल की ओइना लुपा 2 गा पैसा 92 हेंगतुना लीटर अमदा लुपा 49 गा पैसा 53 ओइख्रे